Hello, good evening, ma'am. Ngarang tawgibake nahan tawgiba nahan um tawan thaba hiran gira tawgiba adugi makha tawrasiko. Nahan samphabido tawan thabana hatkhre ko. Makokta uh, yopina yotna tharaga hatkhre ko. Adui makha tabasidi baragiko. Khairoro na sirabada ko. Khairoro na sirabada maidingu manai khuman marumbu ko. Khuman lamda chatlaga pau pijo pishin tawba mi ko. Adi pau mi ni ko marumbu haise. Marumbu khuman lamda chatlaga pau pijo pishin tawba mi kaukhatlaga khuman marumbu sing aigi isano chakpa ngambi asing ngarang aina langjing thengarubada ko langjing thengaraba haise ngasagi festival ama tawbaduni ko. Festival duni langjing thengarubada halakpada palem panthau sonduna naduna leramle nare naraga lerame masin thijanai ni ko naraga shibenate mana atokrini duga naraga lerame haijalini ko kari karamba fataba lai oknarurabano khangawdre maidingu aiha hotnaba yab hotnaduna su kanma ngamdre ngasi nongalakpadadi siduna leramle isano asidi khuman chanu oibana kanglei lamda asibagi thoram pangthokpa yaroidabana mapam khuman lamda asibe thilaklibani haraga asiba masa asi thiluro maidingu di masana unongga khiba aduda thamoi sokna khonjel launa kaptana lehore hairuro haina thopsirakhi ko maidingu thawan tabana mana hatke hatoga na samphabise mana hatke hatoga da masa matanda naraga sibani na haijalaga koigi khuman lamda magi asibase thiluna baina koigi marumbi myam khuman marumbi singda ai khuman da pau pitoshin pishin tawba mi singda piri ebako aduga ma masadi yamna aidi 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 mainupi kainabadagi yamna wadana aidi wana nungaitana kaptana lehore hairu chok chalo ko thiluson haire ko thausiraki maidingugi manai khuman marumbi singna chappa ngambigi asiba masa adu makha maikaida lamda leiriba khuman lamda thilakpabu hawbata lan yengkai hairiba mafam adu hendoroklaga khuman yensang napi thiba chatpa singda haiki ko yongo hawbata lan yeng lan yengkai hairise khuman amasung maitai kangla ko ani sigi karaksida leiba khul amani mafam amani ko haiba mafam singsida khumangi toigi inchang napi hekpa mi sing thengnareba ko ngasai asiba thilakpasida aduda moina haire kamai hai khumangi ichin inau oibasing nakhoigi khuman ningthauda hairuro maidingu na langjing thengaruba halakpada masana chakpa ngambidi ana layong khangdana nabadagi sire asiba masa thilakliba asi opiraro haiki pa adu tabada khuman yensang napi thibasing adu makhoigi yensang haknaba polang adu thadaba makai thuna yangna chenkraga khuman ningthauda chakpa tangjala samphabini samphabido sire asiba masa purakpa dolai pubasing adu ware asiba chang okpiraro haiba paw adu tamki ko direct exact mafam do yawnaga thinba natiko moina tawrise haidi inchana pi thiba hawata langin kai haiba mafam jida inchana pi thiba khuman jingjuda oina paw thang chimu pura ine ba khuman jingjuda moi masana pi asiba do lawura haina paw thang amu thare ine ba ko paw du tabada khuman ning thodi thamoi sokna ona thoina makhong thinduna kapki loina na manai sing aduda asiba chang okna ba haiki ko manai sing da asiba chang okna ba ina khuman ning thau punsibana masana pi do ningam kidreda ko ai cha do sire ko aina yamna ningam dana magi manai masan tharaktana lawrana ba hairakhi ba ko paw du tabada khuman ko oknama haiki khuman mayam hauduna asiba chang okluraga porakpagi lambida khuman ching hainaki imom khairoi ron asibu nai haiba sutade poirei lamgi mioi sing asi maro chawa mali ko mai chingdi chingnareba ko maitai leibaki lamgi mi singdi chingnareba moina ko habidi nai haiba supana tagide aduga kamaina sirino naraga kamaina sirino haise moi chingdi chingnareba ko akhoi thang su sungoi su yarakte poirei sing aduna napi marakta lumduna leramgadra khangdre haina khuning kangduna koina yenglami numit adudagi mafam adubu khuman kongoi pung kauki ko lam taknabe poram syari ko khuman singna poiregi mioi singbu yamna waraudadi ko aine khuman singna maitaigi mi singse adum waraurani ko kaina haragadi asiba thinbadu bawda fazana bok thilakte ba ko lambe nda hunto omini ko
ꯃꯩꯗꯤꯡꯉꯨꯒꯤ ꯃꯩꯗꯤꯡꯉꯨꯒꯤ ꯃꯅꯥꯏ ꯈꯨꯃꯟ ꯃꯔꯨꯝꯕꯁꯤꯡ ꯑꯣ ꯏꯃꯣꯝ ꯈꯩꯔꯣꯏꯔꯣꯟ ꯑꯁꯤꯕꯨ ꯃꯩꯗꯤꯡꯉꯨꯅ ꯑꯁꯤꯕ ꯊꯤꯜꯂꯨꯆꯣ ꯊꯥꯔꯛꯂꯤꯕ ꯑꯁꯤꯕꯒꯤ ꯍꯧꯅꯕ ꯀꯨ ꯍꯥꯞꯄ ꯀꯥꯏ ꯑꯁꯤꯗ ꯐꯤꯔꯣꯜ ꯆꯦꯛꯅꯁꯨ ꯊꯦꯜꯂꯛꯇꯦ ꯀꯣ ꯍꯥꯏꯗꯤ ꯀꯨꯗ ꯑꯩꯈꯣꯏ ꯐꯤꯔꯣꯜ ꯃꯥꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯒ ꯍꯥꯄꯛꯄꯗꯣ ꯍꯥꯄꯛꯇꯦ ꯁꯤꯅꯦꯕꯀꯣ ꯅꯈꯣꯏ ꯄꯣꯏꯔꯩ ꯃꯩꯇꯩꯅ ꯈꯨꯃꯟ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯃꯜꯂꯤ ꯏꯃꯣꯝ ꯈꯩꯔꯣꯏꯔꯣꯟꯕꯨꯁꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯥꯏꯅ ꯈꯜꯂꯤꯕꯅꯣ ꯍꯥꯏꯅꯔꯝꯃꯤ ꯍꯥꯏꯕꯒꯤ ꯆꯤꯡꯂꯦꯟ ꯌꯥꯡꯕ ꯀꯥꯏ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ ꯀꯣ ꯌꯥꯝ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯩ ꯃꯑꯣꯡꯗ ꯑꯁꯤꯕ ꯃꯁꯥꯗꯣ ꯀꯨꯗꯒ ꯍꯥꯞꯄꯒ ꯃꯥꯒꯤ ꯐꯤꯔꯣꯜ ꯀꯔꯤ ꯀꯔꯥꯗꯤ ꯍꯥꯄꯛꯇꯕꯤꯗꯀꯣ ꯊꯤꯜꯂꯛꯄꯗꯣ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯔꯥꯅꯤ ꯑꯃꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒ ꯇꯧꯕꯤꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯂꯧꯃꯜꯂꯤ ꯁꯤꯅꯦꯕꯀꯣ ꯍꯥꯏꯁꯦꯀꯣ ꯈꯨꯃꯟꯁꯤꯡꯅ ꯈꯩꯔꯣꯏꯔꯣꯟꯒꯤ ꯍꯛꯆꯥꯡꯕꯨ ꯀꯥꯏ ꯁꯥꯗꯨꯅ ꯄꯨꯔꯛꯏ ꯍꯥꯏꯕꯒꯤ ꯀꯥꯏꯁꯤꯟꯋꯥ ꯍꯥꯏꯅ ꯊꯣꯟꯈꯤꯀꯣ ꯃꯐꯝꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯤꯔꯕꯗ ꯀꯞꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯁꯤꯔꯕꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯗꯣ ꯀꯞꯄꯦꯀꯣ ꯅꯣꯡꯌꯥꯏ ꯃꯔꯨꯝꯕꯤꯁꯤꯡꯅ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯄꯥꯎꯗꯝꯈꯤ ꯏꯌꯥꯝꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯣ ꯅꯃꯣꯝ ꯈꯩꯔꯣꯏꯔꯣꯟ ꯑꯁꯤ ꯃꯩꯗꯤꯡꯉꯨꯅ ꯂꯥꯡꯖꯦꯡ ꯊꯦꯡꯒꯥꯔꯨꯕ ꯍꯜꯂꯛꯄꯗ ꯄꯂꯦꯝ ꯃꯃꯥ ꯄꯟꯊꯧ ꯃꯄꯥ ꯀꯧꯗꯨꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯂꯦ ꯂꯥꯡꯖꯦꯡ ꯊꯦꯡꯒꯥꯔꯨꯕ ꯍꯜꯂꯛꯄꯗ ꯄꯂꯦꯝ ꯃꯃꯥ ꯄꯟꯊꯧ ꯃꯄꯥ ꯀꯧꯗꯨꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯦ ꯀꯔꯝꯕ ꯐꯠꯇꯕ ꯂꯥꯏ ꯑꯣꯛꯅꯔꯨꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯩꯗꯤꯡꯉꯨꯅ ꯃꯁꯥꯅꯧꯕꯨ ꯀꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯁꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯅꯧꯒꯤ ꯅꯨꯡꯉꯛꯈ꯭ꯔꯕꯗ ꯃꯩꯗꯤꯡꯉꯨꯗꯤ ꯃꯈꯣꯡ ꯊꯤꯟꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯝꯈꯤ ꯃꯗꯨꯗ ꯈꯨꯃꯟ ꯅꯤꯡꯊꯧꯁꯨ ꯃꯆꯥꯒꯤꯗꯃꯛ ꯀꯞꯆꯈꯤ ꯈꯨꯃꯟ ꯅꯤꯡꯊꯧꯗꯤ ꯀꯩꯁꯨ ꯆꯤꯡꯅꯕ ꯐꯥꯎꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯗꯩꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯣ ꯊꯤꯜꯂꯛꯄꯗꯨꯗ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤ ꯁꯤꯕꯗꯨꯗ ꯋꯥꯗꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯈ꯭ꯔꯦꯀꯣ ꯃꯩꯗꯤꯡꯉꯨꯒꯤ ꯃꯅꯥꯏ ꯈꯨꯃꯟ ꯃꯔꯨꯝꯕꯤꯁꯤꯡꯅ ꯃꯔꯝꯗꯝꯗ ꯍꯟꯈ꯭ꯔꯕꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯤꯡꯉꯣꯜ ꯀꯥꯗ ꯐꯤꯅ ꯈꯟꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯈꯤ ꯏꯃꯣꯝ ꯑꯁꯤ ꯅꯥꯏ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯏꯅꯥꯏ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯕꯨ ꯀꯧꯔꯨꯔꯣ ꯍꯥꯏꯅ ꯀꯧꯔꯨꯔꯦ ꯀꯣ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯑꯁꯤ ꯀꯃꯥꯏꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯅ ꯃꯣꯏꯅ ꯇꯥꯟꯅꯔꯤꯁꯦ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯇꯥꯟꯅꯗꯣꯔꯦꯀꯣ ꯍꯥꯏꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯁꯤꯅ ꯁꯤꯔꯤꯕꯁꯦ ꯍꯥꯏꯐꯦꯠ ꯆꯤꯡꯅꯗꯅ ꯀꯣ ꯍꯥꯏꯗꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯃꯥꯁꯦ ꯐꯤꯅ ꯈꯨꯝꯃꯒ ꯊꯝꯃꯒ ꯑꯁꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕꯒꯤ ꯆꯦꯛ ꯇꯧꯅꯕꯒꯤ ꯃꯥꯏꯕꯤ ꯀꯧꯔꯦꯀꯣ ꯑꯗꯨꯗꯒꯤ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯍꯥꯏꯈꯤ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯑꯩꯒꯤ ꯏꯃꯣꯝꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯥꯡꯖꯪꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯄꯗꯨꯅꯤꯀꯣ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯕꯗ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯂꯥꯇꯣꯟ ꯑꯃꯗ ꯑꯉꯧꯕ ꯆꯦꯡ ꯍꯥꯞꯂꯦ ꯀꯣ ꯁꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯅꯔꯤꯕ ꯊꯕꯛꯅꯤꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤꯗꯤ ꯑꯗꯨꯝ ꯍꯩꯕ ꯑꯗꯨꯝ ꯂꯩꯀꯣ ꯃꯥꯏꯕꯅ ꯂꯥꯇꯣꯟ ꯑꯃꯗ ꯑꯉꯧꯕ ꯆꯦꯡ ꯍꯥꯞꯂꯦ ꯀꯣ ꯆꯦꯡ ꯃꯊꯛꯇ ꯌꯦꯔꯨꯝ ꯈꯤꯜꯂꯦ ꯁꯦꯜ ꯍꯥꯞꯂꯦ ꯊꯨꯝ ꯀꯣ ꯃꯥꯡꯖꯪꯕꯒꯤ ꯃꯥꯒꯤ ꯃꯄꯣꯝ ꯆꯩꯅꯤꯀꯣ ꯁꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥꯡꯖꯪꯕꯒꯤ ꯔꯤꯐꯔꯦꯟꯁ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯍꯌꯦꯡ ꯃꯥꯡꯖꯪꯕꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯈꯣꯠꯄ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯇꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯄꯔꯤꯈꯥꯗ ꯀꯔꯝꯕ ꯂꯥꯏꯔꯤꯛꯅꯣ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯂꯥꯏꯔꯤꯛ ꯍꯥꯏꯗꯤ ꯃꯥꯡꯖꯪꯕꯒꯤ ꯃꯍꯩ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯑꯃꯅꯤꯕꯀꯣ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯃꯥꯡꯖꯪꯕꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯑꯃꯅꯤꯅ ꯈꯪꯒꯗꯕꯅꯤꯀꯣ ꯃꯥꯡꯖꯪꯕꯗ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯈꯣꯝꯂꯦꯟ ꯃꯥꯡꯖꯨꯝꯕꯤꯅ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛ ꯈꯝꯅꯨꯡ ꯂꯩꯕꯥꯛꯀꯤ ꯊꯣꯡꯆꯤꯟꯗꯩ ꯌꯣꯏꯕꯨ ꯈꯩꯔꯣꯏꯔꯣꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯪꯈꯤ ꯅꯄꯥ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯁꯤꯔꯤꯕꯁꯤ ꯀꯔꯝꯕ ꯂꯥꯏꯅꯥ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯂꯛꯄꯅꯣ ꯍꯪꯕꯗ ꯈꯩꯔꯣꯏꯔꯣꯟꯅ ꯀꯣ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯑꯁꯤꯕꯗ ꯍꯪꯉꯤꯀꯣ ꯀꯩꯅꯣꯗ ꯈꯩꯔꯣꯏꯔꯣꯟ ꯁꯝꯐꯥꯕꯤꯗ ꯍꯪꯉꯦ ꯍꯦ ꯆꯛꯆꯥ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯀꯣ ꯍꯦ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯑꯣ ꯃꯥꯏꯕꯤ ꯇꯥꯎ ꯀꯣ ꯑꯩꯗꯤ ꯄꯨꯟꯁꯤ ꯂꯣꯏꯗꯨꯅ ꯁꯤꯕ ꯅꯠꯇꯦ ꯑꯩ ꯅꯥꯔꯒ ꯁꯤꯕꯁꯨ ꯅꯠꯇꯦ ꯑꯩ ꯄꯨꯟꯁꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯌꯣꯏꯕꯨ ꯈꯩꯔꯣꯏꯔꯣꯟ ꯅꯥꯛꯄ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯛꯄꯅꯣ ꯍꯪꯂꯛꯄꯗ ꯈꯩꯔꯣꯏꯔꯣꯟꯅ ꯍꯦ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯑꯩꯗꯤ ꯌꯥ ꯑꯁꯤ ꯀꯥꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯆꯤꯟ ꯂꯩ ꯈꯠꯇꯨꯅ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯃꯇꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯀꯣ ꯍꯥꯏꯕꯗꯤ ꯌꯣꯠꯅ ꯃꯀꯣꯛꯇ ꯌꯩꯁꯜꯂꯒ ꯍꯥꯠꯈ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯃꯌꯥ ꯀꯥꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦꯕ ꯃꯌꯥ ꯀꯥꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥꯏꯕꯤꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯁെ ꯈꯨꯝꯃꯝꯗ꯭रे ꯑꯗꯨꯕꯨ ꯃꯥꯁꯦ ꯀꯩꯗꯧꯕ ꯅꯥꯔꯒ ꯁꯤꯕ ꯍꯥꯏꯗꯤ ꯑꯁꯤꯕꯅ ꯃꯇꯝ ꯌꯧꯔꯛꯑꯀꯥꯟꯗ ꯁꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨ ꯅꯠꯇꯦ ꯁꯤꯅꯦꯕꯀꯣ ꯍꯥꯏꯁꯤꯀꯣ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯈꯣꯝꯂꯦꯟ ꯃꯥꯡꯖꯪꯂꯨꯔꯒ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯍꯥꯏꯈꯤ ꯅꯅꯥꯏ ꯑꯩꯅ ꯈꯣꯝꯂꯦꯟ ꯃꯥꯡꯖꯪꯂꯨꯕꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯣ ꯅꯃꯣꯝꯗꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯗꯨꯅ ꯁꯤꯕ ꯅꯠꯇꯦ ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯔꯛꯏ ꯀꯣ ꯍꯥꯏꯗꯤ ꯀꯣꯅꯨꯡꯗ ꯃꯣꯏ ꯃꯁꯦꯟ ꯂꯩꯃ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯁꯤꯕꯅꯤ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣꯗꯤ ꯑꯦꯛꯖꯦꯛꯂꯤ ꯇꯥꯜꯂꯛꯇ꯭ꯔꯒꯁꯨ ꯃꯥ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ ꯍꯥꯏꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯏꯕꯤꯗꯨꯅ ꯈꯪꯕ ꯉꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ
ꯃꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯍꯥꯠꯇꯣꯛꯄꯅꯤ ꯍꯥꯏꯕꯗꯣ ꯈꯪꯕꯗꯤ ꯈꯔꯗꯤ ꯉꯝꯃꯤꯀꯣ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕꯗꯤ ꯌꯥ ꯀꯥꯊꯣꯛꯇꯨꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯀꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯀꯣ ꯅꯅꯥꯏ ꯑꯩꯅ ꯈꯣꯝꯂꯦꯟ ꯃꯥꯡꯖꯪꯂꯨꯕ ꯑꯁꯤ ꯁꯣꯏꯔꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯅꯅꯥꯏ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩꯅꯦ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤ ꯀꯣ ꯁꯣꯏꯔꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯀꯤꯔꯦꯕꯀꯣ ꯃꯥꯏꯕꯤꯁꯦ ꯍꯥꯏꯗꯤ ꯁꯣꯏꯔꯒꯗꯤ ꯑꯃꯨꯛꯁꯨ ꯃꯥꯏꯕꯤꯗꯣ ꯍꯥꯠꯇꯣꯛꯈꯤꯗꯣꯏꯅꯤꯀꯣ ꯑꯉꯥꯡ ꯍꯨꯔꯥꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯁꯣꯏꯔꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯂꯦ ꯑꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯤꯖꯩꯅꯤ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯨ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯡ ꯊꯤꯟꯗꯨꯅ ꯀꯣꯔꯤ ꯊꯔꯥꯏꯖꯤ ꯈꯣꯡꯗꯨꯅ ꯐꯨꯝꯂꯦ ꯀꯣ ꯑꯩꯈꯣꯏ ꯑꯁꯤꯕꯁꯦ ꯃꯩ ꯊꯥꯔꯝꯗꯦꯀꯣ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯁꯦ ꯄꯣꯠꯂꯣꯏꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯐꯖꯅ ꯇꯥꯛꯄꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯐꯤ ꯀꯨꯞꯁꯜꯂ ꯊꯝꯃꯦ ꯑꯗꯨꯗꯨꯒ ꯃꯥꯡꯆꯪ ꯈꯣꯠꯆꯪꯗꯅ ꯇꯧꯔꯦ ꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯃꯥꯏꯕꯤ ꯇꯧꯔꯒ ꯃꯥꯡꯆꯪ ꯈꯣꯠꯆꯪꯗꯅ ꯇꯧꯔꯦ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀ ꯇꯧꯔꯒ ꯑꯗꯨꯏ ꯃꯇꯨꯡꯗ ꯀꯨꯗ ꯍꯥꯞꯄꯒ ꯐꯨꯝꯃꯤꯅꯤꯀꯣ ꯗꯥꯏꯔꯦꯛ ꯂꯩꯕꯥꯛꯇ ꯐꯨꯝꯃꯝꯃꯦ ꯐꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯐꯥꯔꯛꯂꯕꯗ ꯑꯁꯤꯕꯒꯤ ꯃꯁꯥ ꯑꯗꯨ ꯂꯩꯕꯥꯛꯇꯒꯤ ꯂꯧꯊꯣꯛꯂꯒ ꯁꯤꯕꯒꯤ ꯍꯧꯅꯕꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯑꯁꯤꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯇꯨꯅ ꯈꯣꯠꯇꯣꯛꯇꯨꯅ ꯁꯦꯡꯗꯣꯛꯄꯗ ꯅꯍꯥꯟꯋꯥꯏ ꯊꯋꯥꯟ ꯊꯥꯗ ꯊꯥꯖꯤꯟꯈꯤꯕ ꯇꯔꯦꯡ ꯌꯣꯠ ꯑꯗꯨ ꯎꯔꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯁꯤꯕꯁꯤ ꯊꯥꯏꯅ ꯑꯁꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯒꯤ ꯊꯋꯥꯟ ꯊꯥꯕ ꯃꯣꯏ ꯃꯇꯝꯁꯤꯗꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯁꯤꯕꯁꯦ ꯑꯃꯨꯛ ꯐꯝꯃꯦꯗꯅꯀꯣ ꯆꯍꯤ ꯐꯥꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯐꯝꯅꯦꯕꯀꯣ ꯆꯐꯨꯗ ꯍꯥꯞꯄꯒ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯃꯩ ꯊꯥꯔꯒ ꯂꯩꯕꯥꯛꯇ ꯐꯨꯝꯃꯤꯗꯅꯀꯣ ꯃꯁꯤꯗꯤ ꯒꯧꯔ ꯙꯔꯃꯒꯤꯅꯦꯕꯀꯣ ꯕꯠ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯆꯠꯅꯕꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯀꯨꯗ ꯍꯥꯞꯄꯒ ꯐꯨꯝꯃꯅꯦꯕ ꯐꯨꯝꯃꯀꯥꯟꯗ ꯃꯥꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯑꯅꯦꯕꯀꯣ ꯆꯍꯤ ꯐꯥꯔꯛꯑꯀꯥꯟꯗ ꯐꯨꯝꯃꯕ ꯃꯇꯨꯡ ꯆꯍꯤ ꯐꯥꯔꯛꯑꯀꯥꯟꯗ ꯃꯥꯁꯦ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯀꯣꯛ ꯀꯔꯤ ꯀꯔꯥ ꯆꯥꯝꯊꯣꯛꯇꯅ ꯃꯈꯨꯜ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯆꯥꯝꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯅꯤ ꯀꯣ ꯑꯗꯨ ꯆꯥꯝꯊꯣꯛꯅꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯀꯣ ꯁꯥꯒꯩ ꯍꯥꯏꯒꯗꯣꯏꯔꯥ ꯌꯨꯝꯅꯥꯛ ꯍꯥꯏꯒꯗꯣꯏꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯈꯔ ꯂꯩꯕꯥꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯇꯧꯕꯁꯤꯅ ꯌꯨꯝꯅꯥꯛ ꯑꯃ ꯑꯗꯒꯤ ꯃꯀꯣꯛ ꯆꯥꯝꯊꯣꯛꯄꯁꯤꯅ ꯌꯨꯝꯅꯥꯛ ꯑꯃ ꯃꯈꯨꯠ ꯆꯥꯝꯊꯣꯛꯄꯁꯤꯅ ꯌꯨꯝꯅꯥꯛ ꯑꯃ ꯌꯨꯝꯅꯥꯛ ꯑꯃꯃꯝꯅ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯅꯥꯛꯀ ꯃꯃꯤꯡ ꯊꯣꯟꯕꯒ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯂꯩꯕꯥꯛ ꯇꯧꯕꯅ ꯌꯨꯝꯅꯥꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯐꯖꯅ ꯁꯅꯥ ꯂꯨꯄꯥꯒ ꯊꯦꯔꯒ ꯀꯣ ꯑꯃꯨꯛ ꯐꯨꯝꯗꯣꯏꯅꯦꯕ ꯑꯁꯤꯕꯁꯦ ꯆꯐꯨꯗ ꯍꯥꯞꯄꯒ ꯍꯥꯏꯗꯤ ꯁꯅꯥꯒ ꯁꯤꯕꯤꯔꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯁꯤꯕꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯐꯨꯝꯅꯔꯝꯃꯦꯕ ꯑꯅꯤꯔꯛ ꯐꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯇꯧꯔꯝꯃꯦꯕ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯇꯧꯔꯤꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯗ ꯃꯥꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ ꯁꯅꯥ ꯂꯨꯄꯥ ꯑꯃꯨꯛ ꯃꯀꯣꯛꯀ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯊꯋꯥꯟ ꯊꯥꯕꯅ ꯊꯥꯖꯤꯟꯈꯤꯕ ꯉꯁꯥꯏꯒꯤ ꯌꯣꯠꯇꯣ ꯊꯦꯡꯅꯔꯦꯕ ꯇꯔꯦꯠ ꯌꯣꯠꯇꯣ ꯊꯦꯡꯅꯔꯦꯕ ꯇꯔꯦꯠ ꯌꯣꯠꯇꯨꯅ ꯊꯥꯔꯒ ꯍꯥꯠꯈꯤꯕꯅꯦ ꯍꯥꯏꯁꯦ ꯈꯪꯉꯦꯀꯣ ꯁꯤꯗꯒꯤꯗꯤ ꯀꯣ ꯑꯁꯤꯕꯗ ꯂꯧꯊꯣꯛꯎꯕꯗꯒꯤ ꯆꯍꯤ ꯑꯃ ꯂꯩꯔꯀꯥꯟꯗ ꯂꯧꯊꯣꯛꯅꯤ ꯑꯁꯤꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗꯨꯅ ꯅꯍꯥꯟꯋꯥꯏ ꯆꯠꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯁꯤꯅꯅꯤꯗꯅ ꯍꯥꯏꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯇꯥꯛꯂꯨꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯨꯔꯦꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯔꯦꯠ ꯌꯣꯠꯅ ꯊꯥꯖꯤꯟꯕꯗꯒꯤ ꯃꯥꯗꯣ ꯁꯤꯈꯤꯕꯅꯤ ꯑꯗꯨꯗꯨꯅꯅꯤ ꯃꯥꯅ ꯃꯆꯤꯟꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯗꯣ ꯁꯤꯅꯦꯕꯀꯣ ꯅꯅꯥꯏ ꯆꯠꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯌꯥꯗ ꯆꯨꯝꯂꯕꯅꯣ ꯀꯣ ꯃꯥꯏꯕꯤꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯀꯌꯥꯗ ꯆꯨꯝꯂꯕꯅꯣ ꯁꯤꯅꯤꯀꯣ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯤꯁꯤꯁꯨ ꯀꯣ ꯑꯗꯨꯗꯒꯤ ꯅꯃꯣꯝ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯇꯔꯦꯠ ꯌꯣꯠꯅ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯦꯡꯍꯜꯂꯦ ꯀꯣ ꯇꯔꯦꯠ ꯌꯣꯠꯅ ꯊꯥꯖꯤꯜꯂꯒ ꯍꯥꯠꯈꯤꯕ ꯑꯗꯨꯗꯤ ꯌꯦꯡꯍꯜꯂꯦ ꯀꯣ ꯅꯃꯣꯝꯒꯤ ꯂꯋꯥꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯁꯥꯅꯧ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯀꯩꯅꯧ ꯆꯤꯡꯈꯩ ꯊꯥꯟꯕꯤꯕꯨ ꯀꯧꯔꯒ ꯅꯄꯥ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕ ꯁꯤꯁꯤꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯣ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤꯀꯣ ꯃꯥꯅ ꯃꯁꯥꯅꯧ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯍꯥꯏꯁꯦ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯀꯩꯅꯧ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯗꯣ ꯈꯨꯃꯟꯗ ꯃꯌꯨꯝ ꯄꯥꯜꯂꯛꯑꯦ ꯍꯥꯏꯔꯒꯅ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯕꯀꯣ ꯈꯨꯃꯟꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯅ ꯃꯀꯣꯛꯇ ꯌꯣꯠꯅ ꯂꯦꯡꯉꯒ ꯍꯜꯂꯛꯑꯕꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯦꯡꯕꯗꯨꯗꯩ ꯍꯥꯏꯗꯤ ꯊꯋꯥꯟ ꯊꯥꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦꯡꯕꯁꯤꯗ ꯌꯦꯡꯍꯜꯂꯤꯅꯦꯕꯀꯣ ꯅꯪꯒꯤ ꯅꯄꯥꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦꯅ ꯀꯣ ꯅꯄꯥ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯅ ꯐꯠꯇ꯭ꯔꯕ ꯊꯧꯔꯥꯡ ꯑꯁꯤ ꯅꯍꯥꯛꯁꯨ ꯌꯦꯡꯉꯨ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯩꯕꯨ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯒꯅꯤ ꯁꯥꯅꯧ ꯋꯥꯉꯥꯡꯂꯣꯟ ꯅꯪꯁꯨ ꯏꯃꯣꯝꯅ ꯁꯤꯈꯤꯕ ꯑꯁꯤꯒꯨꯝ ꯇꯔꯦꯠ ꯌꯣꯠ ꯑꯁꯤꯅ ꯌꯣꯠꯄꯤ ꯑꯣꯏꯔꯒ ꯍꯨꯏ ꯊꯥꯗꯨꯅ ꯍꯥꯠꯀꯅꯤ ꯏꯃꯣꯝꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯅ ꯂꯃꯟ ꯆꯤꯡꯒꯅꯤ ꯀꯣ ꯃꯆꯥꯒꯤꯗꯃꯛꯇ ꯃꯥꯁꯨ ꯈꯨꯃꯟꯗ ꯀꯩꯅꯣ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯁꯤꯁꯨ ꯌꯣꯠꯅ ꯊꯥꯔꯒ ꯍꯥꯠꯀꯅꯤ ꯁꯤꯅꯦꯕ ꯍꯥꯏꯒꯠꯂꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯁꯝꯐꯥꯕꯤ ꯍꯥꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯤꯡꯈꯩ ꯊꯥꯟꯕꯤꯁꯤꯁꯨ ꯍꯥꯠꯀꯅꯤ ꯁꯤꯅꯦꯕꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁꯥꯎꯔꯒ ꯃꯆꯥꯅꯨꯄꯤ ꯍꯥꯠꯈ꯭ꯔꯕꯅꯤꯅ
ꯃꯥꯏꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯥꯠꯀꯅꯤ ꯑꯗꯨꯃꯥꯏꯅ ꯁꯤꯅꯦꯕꯀꯣ aduna laman khumgani sini bhai ise imonga loina na korau thakta kamino haina sound harak labada tampa wangalondi masada hainingai leitana akiba phawaga loina na masada phi dili ingamda khomaning tawda haiki ko aidi ki reba yam ki jare ko aidi kaino yopi tharaga adusu laman khumbagi mong dani ko yopi tharaga hatkanin haigal ise ko isabi khumaning thaw punsiba o namom na chanupi khairoran tang samphabi bu yopi hui thadana hattriba adudi konungdi leima masel manaka nungaina dabadagi maram oidana hattriba haibadu khangde natraga nachanupi na nataba lamchat chalubagi hattriba haibadu su khangde asembadu khangnaba nahakina nai poire marambu singda ningthina amukta hangbi kho isabi kuman ningthawo ai hakti ngasi pawba nataba lichat amata su chatkiba leitri masigi damak masigi su matakta ai khodi icha nupa nupi poktuna nungsinana leiriba natra karigi damakta nasano tampawang lon chingkai thanbi ai yopi hui thadana hatka doribano haina kaptuna haizarabada khumaning kapusibena harai ko asebagidi si machana pi si gilaman khumba oina chingkai thanbi ji su hat dorabane ko hat dorabada chingkai thanbi ji yam singeba chingkai thanbi na harai je kaino harakanda ai ngasagi kanodi samphabi sikribadudi moinin thawmasel leima masel marakta nuksina dabadagi nungaina dagi sikribara haibadu su khangde or haidi mana lamchat phatabada chalubadagi ningthaudana hatkhirba haisu khangde aidi lamchat adugumba phataba lamchat satpa haibadu su tawde plus mache aidi khuman ningthau punsibagi macha su po obani bako haidi chikai thanbi se macha su po obani macha ga loina nuksi chanana leiribani ko adu leiribasida kadawagi aibu hatpi doino ko amtang hangbiru cho mapa aidi kano tharaga mapada akogi kano haidi paumi tharaga mapada amta hangbiru so kamaina kadawagi hatkribano haibado hangbiru so sini ba haisi ko adagi sana wangalon o imom khairon adadaidi khomaning thauchisu kara haidi mazu kai haini masanapi gi laman khumningbana haidi masanapi ji use tawraktoini ko chingkai thanbi ji use tawraktoini chingkai thanbi ji use tawraga mapa do hatnaba lan selaktoini ko sidi yengsebo ko kanona haire ko kanona khomaning thaupunsibana haire sana wangalon o imom khairon asiba masa asi sibagi mathau mangam pangthokige wangalon nangna yopi hui thaba kirabadi napa madingo thawan thaba bu khuman egi lebat ko wangamdra ko nang siba ki taragadi nang inapa do oina si khuman lebat ka kau sine ko wangamdra sineba aigi khuman lebat asi hairem khunjana usitre hairem haise matam duda kakching ni ko hairem haise kakching ni ko ai aduna khuman matam duda thawbal or thawbal wangjing hairok sai ji oidoini ko khuman leibak sida kanana kakchinggi hairem khunjasingna yam usilaktre sine ba ka haise ko khuman pung ama tholabasu hairem na pung ama heka tholi ko khuman na then ama tholabasu khunjana su then heka semi khuman na khong ama tawrabasu hairem su khong heka tawri na khuman na tawba thawak singse hairem na dum tawrakpa ko ma taw tamakpa aduduna hairem ju usitre khuman ma haise ko haidi asembagi di khuman ningthau jigi plan je kaino hairem je usitre haijalaga hairem jida lan tawba chalalaga ko hairem jida lan tawba chalalaga lan se mateng pangba lakbiyo na haidoine maitai ningthau se aduduga maitai ningthau se hat khidoine hatnabani maitai ningthau se hatnabagi damakta masana pi ji use story ne ado masana pi ne khanglem deni ko khuman laiba asi hairem khunjana usitre khuman pung ama tholabasu hairem na pung ama hekta tholi khuman na then ama tholabasu khunjana su then ka chemi khuman khong ama tawrabasu hairem na khong hekta tawi ko hairem gi aidi kakching jene yam silakta bagi sang moina tawri khuman na tawri kodima hairem na loi tawkhalak pideni ko asumna hairem khunjaga lan thengna na bagi mateng pangbiyo haiko to sidai khuman gi ningthau punse besina hairem gi mateng hairem se namdana hairem da lan tawnaba hairem ju namdana bagi damakta maitai ningthau kano thawan thaba se mateng ni ba sari ne asembagi mateng ni ba sari se mateng pangbala aga ngasagi mateng pangbala pada lan se taholan namda taholaka na sondhalaka na ma hat na baina plan tawdini ko maitai ningthau se adudagi masabi khuman ningthau gi wapam adu tabada tampawang lon kaino chingkai thanbidi ahing chopatum dana kapki ko
ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯄꯥ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯦꯀꯣ ꯀꯞꯄꯦ ꯑꯍꯤꯡ ꯆꯨꯞꯄ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯩꯗꯤꯡꯉꯣ ꯅꯃꯣꯝ ꯑꯩꯕꯨ ꯑꯊꯥꯞꯄ ꯈꯣꯃꯟ ꯂꯝꯗ ꯊꯥꯖꯈꯤ ꯍꯥꯏꯕ ꯁꯤ ꯀꯥꯎꯔꯕꯔꯥ ꯅꯃꯣꯝ ꯑꯩꯕꯨ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯂꯃꯟ ꯁꯤꯡꯂꯒꯦ ꯍꯥꯏꯔꯦ ꯏꯄꯥ ꯃꯩꯗꯤꯡꯉꯣ ꯑꯃꯁꯨꯡ ꯏꯃꯥ ꯃꯩꯇꯩ ꯂꯩꯃ ꯑꯉꯧꯕ ꯆꯅꯨ ꯑꯅꯤꯕꯨ ꯎꯕ ꯐꯪꯗꯅ ꯀꯔꯝꯅ ꯁꯤꯔꯁꯤꯒꯦ ꯀꯣ ꯃꯄꯥꯒ ꯃꯃꯥꯒꯁꯦ ꯎꯕ ꯉꯝꯗꯅ ꯀꯔꯝꯅ ꯁꯤꯔꯁꯤꯒꯦ ꯀꯣ ꯑꯗꯨꯅꯤ ꯍꯥꯏꯔꯛꯏꯁꯦꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯃꯃꯣꯝ ꯆꯛꯄ ꯉꯝꯕꯤ ꯁꯝꯐꯥꯕꯤꯒꯤ ꯃꯀꯣꯛꯄꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯂꯒ ꯃꯅꯨꯡꯗ ꯂꯨꯄꯥ ꯍꯥꯞꯂꯦ ꯃꯄꯥꯟꯗꯅ ꯁꯅꯥ ꯌꯣꯝꯁꯤꯜꯂꯒ ꯃꯃꯤꯠ ꯃꯆꯤꯟꯁꯨ ꯌꯥꯠꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯑꯁꯤꯕ ꯍꯧꯅꯕ ꯑꯃꯨꯛ ꯍꯟꯅ ꯐꯨꯝꯂꯦ ꯇꯣ ꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯑꯅꯤꯁꯨꯕ ꯐꯨꯝꯕꯁꯤꯗꯗꯤ ꯑꯍꯥꯟꯕ ꯐꯨꯝꯕꯗꯗꯤ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯕꯗꯤ ꯇꯧꯗꯦꯕꯀꯣ ꯑꯅꯤꯁꯨꯕ ꯐꯨꯝꯕꯁꯤꯗꯗꯤ ꯐꯖꯅ ꯃꯃꯥꯏ ꯃꯃꯤꯠꯀꯥꯁꯦ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯁꯔꯨꯁꯤꯗ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅꯀꯣ ꯁꯅꯥ ꯀꯔꯤ ꯀꯔꯥ ꯍꯥꯞꯄꯒ ꯁꯅꯥ ꯀꯣꯡꯒꯣꯏ ꯍꯥꯞꯄꯒ ꯐꯖꯅꯒ ꯀꯦꯔꯒ ꯃꯃꯥꯏ ꯃꯃꯤꯠꯀꯥꯁꯦ ꯌꯥꯠꯂꯒ ꯐꯖꯅꯀꯣ ꯐꯨꯝꯃꯦꯕ ꯑꯃꯨꯛ ꯑꯗꯨꯗꯨꯅꯤꯀꯣ ꯃꯆꯥꯅꯨꯄꯤ ꯆꯤꯡꯈꯩ ꯀꯩꯅꯣꯅ ꯁꯝꯐꯥꯕꯤꯁꯦ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯐꯨꯝꯕ ꯃꯇꯝꯗ ꯁꯤꯗꯩꯗ ꯍꯥꯏꯔꯤꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯃꯃꯣꯝ ꯆꯛꯄ ꯉꯝꯕꯤ ꯁꯝꯐꯥꯕꯤꯒꯤ ꯃꯀꯣꯛꯄꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯂꯒ ꯃꯅꯨꯡꯗ ꯂꯨꯄꯥ ꯍꯥꯞꯂꯦ ꯃꯄꯥꯟꯗꯅ ꯁꯅꯥ ꯌꯣꯝꯁꯤꯜꯂꯒ ꯃꯃꯤꯠ ꯃꯆꯤꯟꯁꯨ ꯌꯥꯠꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯑꯁꯤꯕꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯍꯟꯅ ꯐꯨꯝꯂꯦ ꯀꯣ ꯐꯨꯝꯈ꯭ꯔꯦꯀꯣ ꯃꯆꯥꯒꯤ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯁꯥꯅꯧ ꯇꯝꯐꯥ ꯋꯥꯡꯂꯣꯝꯗ ꯃꯍꯥꯛꯀꯤ ꯅꯄꯥ ꯃꯩꯗꯤꯡꯉꯨꯕꯨ ꯍꯩꯔꯦꯡ ꯈꯨꯟꯖꯥꯜꯗ ꯂꯥꯟꯗꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯧꯔꯨꯔꯣ ꯍꯥꯏꯔꯛꯂꯕꯗ ꯇꯝꯐꯥ ꯋꯥꯡꯂꯣꯟꯅ ꯃꯥꯒꯤ ꯃꯄꯥ ꯃꯩꯗꯤꯡꯉꯨꯕꯨ ꯀꯧꯔꯨꯔꯒꯦ ꯑꯗꯨꯕꯨ ꯅꯃꯣꯝ ꯈꯩꯔꯣꯏꯔꯣꯟꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯕꯗ ꯃꯅꯥꯏ ꯄꯣꯏꯔꯩ ꯃꯔꯨꯝꯕꯤꯁꯤꯡꯅ ꯃꯄꯥꯕꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯂꯥꯟ ꯅꯦꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯍꯥꯏꯔꯨꯔꯣ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤ ꯀꯣ ꯄꯥꯎꯃꯤ ꯊꯥꯈ꯭ꯔꯦꯀꯣ ꯅꯤꯡꯊꯧ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯗ ꯃꯇꯦꯡ ꯍꯩꯔꯦꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯣ ꯏꯅꯥꯏ ꯄꯣꯏꯔꯩ ꯃꯔꯨꯝꯕꯁꯤꯡ ꯑꯣ ꯏꯄꯥ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯗ ꯍꯥꯏꯔꯨꯆꯣ ꯅꯃꯥ ꯅꯀꯨꯕꯣꯛ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯣꯟ ꯄꯨꯟꯁꯤꯕꯗꯨ ꯍꯅꯨꯔꯦ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯩꯔꯦꯡ ꯈꯨꯟꯖꯥꯅ ꯎꯁꯤꯠꯇ꯭ꯔꯦ ꯏꯄꯥ ꯃꯩꯗꯤꯡꯉꯨ ꯈꯨꯃꯟ ꯅꯤꯡꯊꯧꯒ ꯅꯈꯣꯏ ꯑꯅꯤꯅ ꯍꯩꯔꯦꯡ ꯈꯨꯟꯖꯥꯗ ꯂꯥꯟꯗꯥꯃꯤꯟꯅꯔꯨꯔꯣ ꯍꯌꯦꯡ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯂꯥꯟ ꯂꯥꯛꯄꯗ ꯇꯨꯔꯦꯜꯗ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤꯀꯣ ꯇꯨꯔꯦꯟ ꯃꯇꯝꯗꯨꯗ ꯇꯨꯔꯦꯟ ꯆꯦꯜꯂꯤꯀꯣ ꯑꯗꯨꯒꯤ ꯇꯨꯔꯦꯟꯗꯨꯗ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯇꯨꯔꯦꯟꯗꯨꯗ ꯍꯤ ꯇꯣꯡꯉꯒ ꯂꯥꯟ ꯂꯥꯛꯄꯗꯣ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯤꯅꯤꯀꯣ ꯄꯥꯎ ꯊꯥꯈ꯭ꯔꯤꯅꯤꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯊꯥꯔꯤꯅꯤꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯦꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯣ ꯊꯋꯥꯟ ꯊꯥꯕꯁꯦ ꯂꯥꯛꯑꯣꯏꯗꯣꯏꯅꯦꯕ ꯀꯩꯁꯨ ꯈꯨꯃꯟ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯁꯨ ꯂꯥꯛꯑꯣꯏꯕ ꯕꯠ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯒꯗꯤ ꯀꯣ ꯃꯆꯥꯅꯨꯄꯤꯒꯤꯅ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯁꯤ ꯃꯈꯥꯗ ꯄꯣꯏꯔꯩ ꯃꯔꯨꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯩꯗꯤꯡꯉꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯗ ꯃꯩꯗꯤꯡꯉꯨꯅ ꯏꯅꯥꯏ ꯄꯣꯏꯔꯩ ꯏꯔꯨꯝꯕꯁꯤꯡ ꯏꯃꯣꯝ ꯇꯝꯐꯥ ꯋꯥꯡꯂꯣꯟꯅ ꯀꯔꯤ ꯄꯥꯎ ꯆꯦꯜꯂꯛꯄꯒꯦ ꯍꯪꯂꯕꯗ ꯄꯣꯏꯔꯩ ꯃꯔꯨꯝꯕꯤꯁꯤꯡꯅ ꯍꯦ ꯂꯥꯏꯔꯦꯜ ꯅꯤꯡꯊꯧ ꯅꯃꯥ ꯅꯀꯨꯕꯣꯛ ꯈꯨꯃꯟ ꯅꯤꯡꯊꯧꯗꯤ ꯍꯅꯨꯔꯕꯅꯤꯅ ꯍꯩꯔꯦꯡ ꯈꯨꯟꯖꯥꯁꯤꯡꯅ ꯎꯁꯤꯠꯇ꯭ꯔꯦ ꯑꯗꯨꯅ ꯍꯩꯔꯦꯡ ꯈꯨꯟꯖꯥꯗ ꯂꯥꯟꯗꯥꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯔꯛꯄꯒꯤ ꯋꯥꯐꯝꯕꯨ ꯇꯝꯂꯦ ꯃꯗꯨꯗ ꯃꯩꯗꯤꯡꯉꯨꯅ ꯍꯦ ꯄꯣꯏꯔꯩ ꯏꯔꯝꯕꯨꯁꯤꯡ ꯏꯀꯨꯕꯣꯛ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯣꯝ ꯇꯝꯐꯥ ꯋꯥꯡꯂꯣꯟꯒꯗ ꯍꯥꯏꯔꯁꯨ ꯑꯩꯁꯨ ꯅꯨꯃꯤꯠ 5ꯅꯤ ꯍꯦꯛ ꯁꯨꯕꯗ ꯅꯨꯃꯤꯠꯇ ꯏꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯩꯔꯦꯝꯒꯤ ꯀꯦꯔꯦꯆꯤꯡ ꯍꯥꯏꯕ ꯁꯣꯔꯤ ꯍꯩꯔꯦꯝꯒꯤ ꯀꯦꯔꯦꯆꯤꯡ ꯍꯥꯏꯁꯦ ꯀꯛꯆꯤꯡꯒꯤ ꯆꯤꯡ ꯑꯃ ꯂꯩꯕꯅꯤꯀꯣ ꯀꯦꯔꯦꯆꯤꯡ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯦꯔꯦꯆꯤꯡ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯗꯥꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯕꯗ ꯄꯣꯏꯔꯩ ꯃꯔꯨꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯈꯨꯃꯟ ꯂꯝꯗꯒꯤ ꯍꯜꯂꯛꯂꯦ ꯀꯣ ꯄꯥꯎꯃꯤꯁꯤꯡ ꯊꯥꯔꯨꯔꯦ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯑꯦ ꯂꯥꯛꯑꯅꯤꯀꯣ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯀꯣ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯁꯦ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯗꯨꯅ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯥꯟ ꯍꯥꯏꯁꯤꯀꯣ ꯍꯤꯗ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯂꯥꯟ ꯇꯥꯕꯁꯦ ꯑꯗꯨꯃꯛꯅ ꯍꯤꯔꯥꯟ ꯍꯥꯏꯔꯤꯅꯤꯀꯣ ꯑꯗꯨ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯅ ꯀꯪꯂꯥ ꯋꯥꯌꯦꯜꯁꯪꯗ ꯄꯣꯏꯔꯩ ꯑꯉꯝꯕꯁꯤꯡꯅ ꯇꯤꯜꯂꯕꯗ ꯍꯥꯏꯈꯤ ꯏꯃꯣꯝ ꯇꯝꯐꯥ ꯋꯥꯡꯂꯣꯟ ꯈꯨꯃꯟ ꯂꯩꯃꯒ ꯏꯀꯨ ꯈꯨꯃꯟ ꯅꯤꯡꯊꯧꯒ ꯑꯅꯤꯅ ꯍꯨꯌꯦꯟ ꯂꯥꯟꯅꯦꯛꯂꯔꯦ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯇꯨꯅ ꯍꯩꯔꯦꯡ ꯈꯨꯟꯖꯥꯗ ꯂꯥꯟꯗꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯔꯦ ꯏꯅꯥꯏ ꯑꯉꯝꯕꯁꯤꯡ ꯈꯨꯃꯟꯅ ꯂꯥꯟ ꯅꯦꯛꯊꯣꯛꯇꯅ ꯅꯦꯛꯂꯛꯄ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏ ꯏꯁꯥꯅꯧ ꯆꯛꯄ ꯉꯝꯕꯤ ꯇꯥꯡꯖ ꯁꯝꯐꯥꯕꯤꯕꯨ ꯂꯋꯥꯏ ꯂꯦꯝꯄꯨꯗ 8 ꯌꯣꯟꯅ ꯌꯣꯠꯄꯤ ꯍꯨꯏ ꯑꯣꯏꯗꯨꯅ ꯅꯨꯡꯊꯪꯅ ꯊꯥꯖꯤꯜꯂꯒ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯈꯨꯝꯁꯤꯡꯅ ꯂꯃꯟ ꯁꯤꯡꯒꯦ ꯍꯥꯏꯔꯤꯕ ꯔꯥ ꯈꯪꯗꯦ ꯁꯤꯅꯦꯕꯀꯣ ꯆꯤꯡꯁꯨ ꯆꯤꯡꯅꯔꯦꯕ ꯃꯣꯏꯁꯦ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯁꯨ ꯆꯤꯡꯅꯔꯦꯀꯣ ꯆꯠꯄꯁꯦ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯃꯣꯏꯁꯦ ꯀꯧꯔꯛꯏꯔꯥ ꯍꯥꯟꯅꯗꯤ ꯀꯧꯗꯕꯅꯤ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣꯅ ꯀꯧꯔꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯅꯦꯕꯀꯣ ꯃꯣꯏꯁꯨ ꯈꯟꯗꯤ ꯈꯟꯖꯥꯅꯔꯦ ꯃꯩꯗꯤꯡꯉꯨꯒꯤ ꯊꯥꯖꯤꯜꯂꯒ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯈꯨꯃꯟꯁꯤꯡ ꯂꯃꯟꯁꯤꯡꯒꯦ ꯍꯥꯏꯔꯤꯕꯔꯥ ꯈꯪꯗꯦ ꯍꯥꯏꯈꯤ ꯃꯩꯗꯤꯡꯉꯨꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯂꯥꯏꯔꯦꯜ ꯃꯩꯗꯤꯡꯉꯨ ꯏꯕꯨꯡꯉꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡ ꯇꯥꯕꯤꯌꯨ ꯅꯍꯥꯛꯀꯤꯗꯃꯛ ꯁꯥꯁꯤꯡ ꯀꯣ ꯅꯍꯥꯛꯀꯤꯗꯃꯛ ꯁꯥꯁꯤꯡ 100 ꯐꯥꯕ ꯂꯥꯟꯁꯤꯡ 100 ꯐꯥꯕ ꯀꯌꯥ ꯂꯩꯔꯤ ꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯥꯒꯤꯗꯃꯛꯇ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯒꯤꯗꯃꯛꯇ ꯁꯥ 100 ꯍꯦꯟꯅ ꯂꯩꯔꯤ ꯂꯥꯟꯁꯤꯡ 100 ꯐꯥꯕ ꯀꯌꯥ ꯂꯩꯔꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯈꯨꯃꯟꯁꯤꯡꯒꯤ ꯃꯥꯏ ꯑꯣꯟꯗꯨꯅ ꯂꯥꯟ ꯁꯣꯛꯅꯒꯦ
ꯈꯨꯃꯟꯒꯤ ꯌꯨꯝ ꯈꯨꯗꯤꯡ ꯈꯨꯟ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯂꯥꯟ ꯊꯦꯡꯅꯕꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯏꯔꯥꯏ ꯂꯥꯏꯕꯅꯤ ꯁꯤꯅꯤꯀꯣ ꯍꯥꯏꯁꯤꯀꯣ ꯈꯨꯃꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯂꯥꯟ ꯆꯪꯕꯗꯤ ꯏꯔꯥꯏ ꯂꯥꯏ ꯀꯣ ꯑꯗꯨꯅ ꯅꯪꯒꯤ ꯁꯥꯐꯤ ꯂꯥꯟꯃꯤ ꯑꯗꯒꯤ ꯁꯥ ꯁꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯣ ꯑꯗꯨꯗꯨꯅ ꯀꯔꯤꯝ ꯋꯥꯔꯨꯅꯨ ꯀꯣ ꯑꯗꯨꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯗꯤꯡꯉꯨꯅ ꯑꯩꯒ ꯂꯣꯏꯅꯒꯗꯕ ꯑꯀꯟꯕ ꯍꯤ ꯍꯣꯟꯕ ꯍꯩꯁꯤꯡꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯪꯂꯛꯄꯗ ꯃꯥꯏꯗꯤꯡꯉꯨꯒꯤ ꯑꯀꯟꯕ ꯃꯅꯥꯏ ꯑꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯅꯥꯏ ꯇꯥꯔꯤꯌꯥ ꯌꯦꯂꯥꯡꯕꯅ ꯇꯥꯔꯤꯌꯥ ꯃꯅꯥꯏ ꯇꯥꯔꯤꯌꯥ ꯌꯦꯂꯥꯡꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯃꯅꯥꯏ ꯑꯊꯧꯕꯅꯤꯀꯣ ꯑꯩꯗꯤ ꯍꯤꯒꯤ ꯍꯤꯅꯥꯎ ꯁꯥꯗꯨꯅ ꯍꯤ ꯍꯣꯟꯕ ꯑꯣꯏꯒꯦ ꯍꯩꯔꯦꯝꯗ ꯂꯥꯟꯗꯥꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯩꯗꯨꯝꯒꯤ ꯅꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯕ ꯑꯣꯏꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯈꯤ ꯀꯣ ꯁꯤ ꯅꯨꯄꯥꯁꯦ ꯀꯣ ꯃꯅꯥꯏ ꯇꯥꯔꯤꯌꯥ ꯌꯦꯂꯥꯡꯕ ꯍꯥꯏꯁꯦ ꯀꯣ ꯑꯗꯒꯤ ꯃꯅꯥꯏ ꯈꯨꯔꯥꯏ ꯅꯍꯥ ꯋꯥꯏꯔꯝꯕ ꯈꯨꯔꯥꯏ ꯅꯍꯥ ꯃꯅꯥꯏ ꯈꯨꯔꯥꯏ ꯋꯥꯏꯆꯝꯕ ꯑꯇꯣꯝ ꯅꯍꯥ ꯁꯪꯒꯥꯏ ꯄꯥꯝꯕꯅꯆꯤꯡꯕ ꯃꯩꯇꯩ ꯑꯀꯟ ꯑꯊꯧ ꯀꯌꯥ ꯅꯤꯡꯊꯧꯅ ꯂꯥꯟ ꯆꯠꯄꯅ ꯌꯥꯎꯒꯅꯤ ꯅꯤꯡꯊꯧꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯒ ꯃꯗꯣꯝ ꯃꯊꯪ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯀꯣ ꯆꯣꯡꯊꯣꯔꯛꯑꯦ ꯀꯣ ꯑꯩ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯊꯋꯥꯟ ꯊꯥꯕ ꯖꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯗꯤ ꯂꯥꯟ ꯆꯠꯄꯁꯤꯗ ꯌꯥꯎꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯑꯦꯕ ꯍꯤꯗ ꯇꯣꯡꯒꯅꯤ ꯈꯣꯠꯀꯅꯤꯅꯀꯣ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨ ꯇꯥꯔꯕꯗ ꯃꯇꯨꯡꯗ ꯃꯩꯗꯤꯡꯉꯨꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯈꯤ ꯂꯥꯏꯔꯦꯜ ꯑꯩꯒꯤ ꯀꯕꯨꯏ ꯉꯝꯕ ꯁꯥꯆꯟ ꯐꯥꯕ ꯍꯤꯕꯨ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯂꯣ ꯀꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯀꯕꯨꯏ ꯉꯝꯕ ꯁꯥꯆꯟ ꯐꯥꯕ ꯍꯥꯏꯁꯦ ꯃꯁꯤ ꯃꯥꯒꯤ ꯍꯤ ꯃꯃꯤꯡꯅꯤꯀꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯡꯅ ꯁꯦꯡꯗꯣꯛꯂꯦ ꯃꯩꯗꯤꯡꯉꯨꯒꯤ ꯃꯥꯒꯤ ꯍꯤ ꯀꯕꯨꯏ ꯉꯝꯕ ꯁꯥꯆꯟ ꯐꯥꯕ ꯇꯣꯡꯂꯒ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒ ꯂꯥꯟꯗꯥꯅꯕ ꯂꯥꯛꯑꯦꯀꯣ ꯇꯨꯔꯦꯟꯗ ꯊꯧꯔꯒ ꯂꯥꯛꯑꯦ ꯀꯣ ꯃꯩꯗꯤꯡꯉꯨꯒꯤ ꯏꯀꯨ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯩꯔꯦꯝ ꯈꯨꯟꯖꯥꯒ ꯂꯥꯟꯗꯥꯕ ꯊꯦꯡꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯌꯥꯍꯧꯕꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯗ ꯅꯍꯥꯛ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯁꯦ ꯃꯩꯇꯩ ꯅꯤꯡꯊꯧ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯩꯔꯦꯝꯗ ꯂꯥꯟꯗꯥꯕ ꯍꯧꯔꯝꯃꯣ ꯀꯣ ꯑꯩꯍꯥꯛ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯩꯗꯤꯡꯉꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯩꯔꯦꯝ ꯈꯨꯟꯖꯥꯗ ꯂꯥꯟꯗꯥꯕꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯤ ꯃꯈꯩ ꯅꯃꯥꯏ ꯂꯩꯗꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯅꯥꯏ ꯄꯣꯏꯔꯩ ꯂꯥꯟꯃꯤꯁꯤꯡꯗ ꯍꯩ ꯌꯦꯟꯗꯨꯅ ꯄꯤꯖꯔꯝꯃꯤ ꯀꯣ ꯃꯁꯤꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟ ꯊꯋꯥꯟ ꯊꯥꯕꯁꯦ ꯍꯥꯏꯗꯤ ꯁꯥꯟꯅꯩ ꯌꯨꯅꯩꯕ ꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯁꯤꯗꯩꯗ ꯊꯣꯛꯂꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯁꯤꯗꯩꯁꯤꯗ ꯀꯣ ꯂꯥꯟꯃꯤꯁꯤꯡꯒ ꯆꯥꯗꯅ ꯊꯛꯇꯅ ꯆꯥꯃꯤꯟꯅꯗꯅ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯇꯧꯃꯤꯟꯅꯗꯅ ꯂꯥꯟ ꯆꯠꯄꯁꯤꯗ ꯇꯧꯔꯤꯁꯤꯀꯣ ꯍꯥꯏꯗꯤ ꯄꯣꯏꯔꯩ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯀꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯌꯦꯟ ꯍꯥꯏꯅ ꯀꯧꯈꯤ ꯑꯁꯨꯝꯅ ꯃꯩꯗꯤꯡꯉꯨꯅ ꯇꯨꯔꯦꯜꯒꯤ ꯇꯨꯊꯨꯞ ꯃꯐꯝ ꯑꯃꯗ ꯈꯨꯃꯟ ꯅꯤꯡꯊꯧꯕꯨ ꯉꯥꯏꯈꯤ ꯀꯣ ꯃꯐꯝ ꯑꯃꯗ ꯉꯥꯏꯔꯤꯀꯣ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯃꯩꯇꯩ ꯅꯤꯡꯊꯧꯁꯦ ꯍꯥꯏꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯤ ꯍꯩꯔꯦꯟꯗ ꯂꯥꯟꯗꯥꯅꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯈꯨꯃꯟ ꯑꯀꯟꯕ ꯑꯊꯧꯁꯤꯡꯗ ꯍꯥꯏꯈꯤ ꯏꯅꯥꯏꯁꯤꯡꯉꯣ ꯑꯩꯍꯥꯛꯅ ꯍꯩꯔꯦꯟ ꯀꯨꯟꯖꯥꯗ ꯂꯥꯟꯗꯥꯕ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯀꯅꯥ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯍꯪꯕꯗ ꯈꯨꯃꯟ ꯀꯅꯥ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯈꯨꯃꯟ ꯊꯥꯡꯆꯤꯡ ꯅꯍꯥ ꯀꯣꯛꯄ ꯆꯅ ꯀꯣ ꯁꯤꯁꯤꯅ ꯈꯨꯃꯟꯒꯤ ꯑꯀꯟꯕꯅꯤꯀꯣ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯍꯤꯒꯤ ꯍꯤꯅꯥꯎ ꯁꯥꯗꯨꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯃꯟꯒꯤ ꯉꯥꯟꯕ ꯍꯥꯎꯔꯨ ꯖꯪꯆꯥꯅꯆꯤꯡꯕ ꯑꯊꯧꯕꯁꯤꯡ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯃꯊꯪ ꯆꯣꯡꯊꯣꯔꯛꯈꯤ ꯈꯨꯃꯟꯒꯤꯁꯨ ꯃꯥꯒꯤ ꯅꯤꯡꯊꯧꯁꯤꯒꯤ ꯌꯦꯠ ꯑꯣꯏꯅꯥꯗ ꯃꯥꯒꯤ ꯃꯅꯥꯏ ꯃꯆꯟ ꯑꯀꯟꯕ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯔꯛꯑꯦꯀꯣ ꯃꯇꯨꯡꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤ ꯑꯩꯍꯥꯛꯇꯤ ꯂꯥꯟꯗꯥꯕ ꯆꯠꯂꯨꯈꯤꯒꯦ ꯏꯅꯥꯏ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯒꯤꯗꯃꯛꯇ ꯁꯥ ꯊꯣꯡꯗꯨꯅ ꯌꯨ ꯊꯝꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯨ ꯐꯖꯕ ꯂꯥ ꯊꯥꯔꯒ ꯆꯥꯛ ꯆꯥꯅꯕ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯔꯝꯃꯨ ꯈꯨꯃꯟ ꯈꯔ ꯑꯃꯅ ꯇꯨꯔꯦꯜꯗ ꯀꯨꯝꯊꯔꯒ ꯅꯈꯣꯡꯅ ꯇꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯦꯠꯁꯤꯜꯂꯒ ꯃꯩꯗꯤꯡꯉꯨꯅ ꯍꯤ ꯑꯗꯨ ꯈꯥꯝꯃꯨ ꯈꯔ ꯑꯃꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯂꯝꯕꯤ ꯊꯠꯂꯨ ꯏꯅꯥꯏ ꯀ꯭ꯋꯥꯛꯄ ꯂꯤꯇꯣꯟ ꯄꯥꯝꯕ ꯅꯍꯥꯛꯅ ꯇꯨꯔꯦꯜꯒꯤ ꯅꯥꯔꯛꯇ ꯂꯣꯠꯂꯒ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯂꯝꯕꯤꯗ ꯆꯦꯟꯈꯤꯒꯗꯕꯗꯒꯤ ꯊꯤꯡꯉꯨ ꯑꯗꯨꯒ ꯏꯁꯥꯅ ꯋꯥꯡꯉꯜꯂꯨ ꯅꯍꯥꯛꯅ ꯇꯨꯔꯦꯜꯒꯤ ꯂꯩꯔꯥꯏ ꯃꯊꯛꯇ ꯂꯩꯔꯒ ꯅꯄꯥ ꯃꯩꯗꯤꯡꯉꯨꯕꯨ ꯈꯨꯃꯟ ꯂꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯕ ꯈꯥꯝꯃꯨ ꯍꯥꯏꯅ ꯂꯥꯟꯊꯣꯡ ꯁꯤꯜꯂꯝꯂꯒ ꯈꯨꯃꯟ ꯅꯤꯡꯊꯧꯗꯤ ꯃꯥꯒꯤ ꯂꯩꯇꯥꯡꯉꯝꯕ ꯆꯣꯡꯈꯨ ꯐꯥꯕ ꯈ꯭ꯔꯄꯨꯡ ꯂꯩꯈꯦꯡꯕ ꯀꯧꯕ ꯍꯤ ꯀꯣ ꯁꯤꯅ ꯈꯨꯃꯟꯒꯤ ꯍꯤꯅꯤꯀꯣ ꯍꯤ ꯀꯧꯕ ꯍꯤ ꯑꯗꯨꯅꯤ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯍꯜꯂꯒ ꯃꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯟꯗꯥꯕ ꯂꯥꯛꯅꯕꯤ ꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯗꯨꯁꯨ ꯂꯥꯟꯗꯥꯕ ꯆꯠꯈ꯭ꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯄ꯭ꯂꯣꯠ ꯑꯃꯈꯛ ꯂꯥꯛꯏꯀꯣ ꯄ꯭ꯂꯣꯠꯁꯦ ꯀꯔꯤ ꯄ꯭ꯂꯣꯠꯅ ꯁꯤꯁꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯤ ꯈꯪꯖꯕ ꯌꯥꯕ ꯄ꯭ꯂꯣꯠꯅꯤꯀꯣ ꯀꯔꯤ ꯄ꯭ꯂꯣꯠꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯍꯥꯏꯁꯦ ꯈꯨꯃꯟ ꯈꯔꯅ ꯇꯨꯔꯦꯜꯗ ꯀꯨꯝꯊꯔꯒ ꯅꯈꯣꯡꯅ ꯇꯥꯕ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯦꯠꯁꯜꯂꯒ ꯍꯥꯏꯗꯤ ꯂꯥꯟꯃꯤ ꯈꯔ ꯇꯥꯁꯦ ꯏꯁꯤꯡꯗ ꯅꯦꯠꯁꯜꯂꯒ ꯈꯨꯃꯟꯅꯤ ꯀꯩꯅꯣꯁꯦ ꯃꯩꯇꯩ ꯅꯤꯡꯊꯧꯁꯦ ꯂꯥꯛꯄ ꯉꯥꯏꯗꯣꯏꯅꯦ ꯑꯦꯝꯕꯨꯁ ꯇꯧꯅꯕꯅꯤꯀꯣ ꯈꯔ ꯑꯃꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯂꯝꯕꯤ ꯊꯠꯂꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯂꯝꯕꯤꯁꯤꯗ ꯀꯅꯥꯝꯇ ꯆꯠꯄ ꯉꯝꯗꯅꯕ ꯊꯠꯇꯣꯏꯅꯦꯕꯀꯣ ꯈꯔ ꯑꯃꯅ ꯅꯥꯔꯛꯇ ꯂꯣꯠꯂꯒ ꯂꯩꯌꯨ ꯀꯣ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯦꯟꯈꯤꯗꯅꯕ ꯊꯤꯡꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ
ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯅ ꯂꯥꯟ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯁꯤꯁꯦ ꯊꯦꯡꯅꯗꯣꯏꯅꯤꯀꯣ ꯈꯨꯃꯟ ꯃꯅꯥꯛꯇꯅꯤꯀꯣ ꯀꯣ ꯈꯨꯃꯟ ꯂꯝꯒꯤ ꯃꯅꯥꯛꯇꯅꯦꯕ ꯁꯤꯁꯦ ꯂꯥꯟꯁꯦ ꯈꯨꯃꯟ ꯐꯥꯎꯔꯒ ꯇꯨꯔꯦꯟꯁꯦ ꯆꯠꯂꯤꯅꯦꯕ ꯑꯗꯨꯅ ꯈꯨꯃꯟꯗ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯅꯦꯕ ꯂꯥꯟꯁꯦ ꯂꯣꯏꯔꯀꯥꯟꯗ ꯈꯨꯃꯟꯗ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯅꯦ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤ ꯀꯔꯤ ꯏꯁꯥꯅ ꯋꯥꯡꯂꯣꯟ ꯅꯍꯥꯛꯅ ꯇꯨꯔꯦꯟꯒꯤ ꯂꯩꯔꯥꯏ ꯃꯊꯛꯇ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯇꯨꯔꯦꯟꯒꯤ ꯂꯩꯔꯥꯏ ꯃꯊꯛꯇ ꯂꯦꯞꯄꯒ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯁꯟꯅꯕ ꯍꯥꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯁꯟꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯠꯇꯣꯛꯅꯕꯒꯤꯅꯤ ꯗꯃꯛꯇꯅꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯁꯤ ꯌꯨꯁ ꯇꯧꯔꯒ ꯍꯥꯠꯇꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯁꯤꯜꯂꯤꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯋꯥꯔꯝꯕ ꯂꯣꯏ ꯁꯤꯟꯅꯔꯝꯃꯦ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯈꯨꯠ ꯈꯠꯂꯒ ꯀꯧꯍꯟꯗꯣꯏꯅꯤꯀꯣ ꯀꯧꯍꯜꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯎ ꯍꯥꯏꯌꯨ ꯁꯤꯅꯦꯕ ꯄꯣꯊꯥꯔꯨ ꯂꯥꯎ ꯅꯪ ꯃꯇꯝ ꯈꯔ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯎ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯄꯣꯊꯥꯍꯟꯗꯣꯏꯅꯦꯕ ꯀꯣ ꯄꯣꯊꯥꯍꯟꯗꯣꯏꯅꯦꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯎ ꯍꯥꯏꯕꯒꯤꯅꯤꯀꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯟꯕꯤꯆꯥ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕ ꯊꯦꯡꯅꯔꯦ ꯀꯣꯟꯕꯤꯆꯥ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯒ ꯊꯦꯡꯅꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒ ꯑꯗꯨ ꯍꯦ ꯃꯩꯗꯤꯡꯉꯨ ꯏꯕꯨꯡ ꯑꯩꯕꯨ ꯍꯩꯔꯦꯝ ꯈꯨꯟꯖꯥꯗ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯄꯨ ꯂꯥꯟꯗꯥꯃꯤꯟꯅꯅꯕ ꯅꯦꯛꯄꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯩꯔꯦꯝ ꯈꯨꯟꯖꯥꯕꯗ ꯂꯥꯟꯗꯥꯃꯤꯟꯅꯁꯤ ꯇꯧꯏꯒꯨꯝꯕꯁꯨ ꯅꯍꯥꯛꯀꯤ ꯍꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯅꯍꯥꯛꯀꯤ ꯍꯤꯅꯥꯎꯁꯥꯕ ꯃꯈꯣꯡ ꯃꯔꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯍꯪꯈꯤ ꯀꯣ ꯍꯤꯒꯤ ꯃꯃꯤꯡ ꯑꯗꯒꯤ ꯍꯤꯅꯥꯎꯁꯥꯕꯒꯤ ꯃꯃꯤꯡ ꯍꯪꯅꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯍꯪꯅꯔꯤꯁꯦ ꯑꯗꯨꯗꯤ ꯃꯩꯗꯤꯡꯉꯨꯅ ꯑꯩꯒꯤ ꯍꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯕꯨꯏ ꯉꯝꯕ ꯁꯥꯖꯟ ꯐꯥꯕ ꯀꯧꯏ ꯍꯥꯏꯅ ꯍꯤꯒꯤ ꯃꯃꯤꯡ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯃꯔꯤꯒꯤ ꯃꯃꯤꯡ ꯇꯥꯔꯤꯌꯥ ꯌꯦꯂꯥꯡꯕ ꯈꯨꯔꯥꯏ ꯅꯍꯥ ꯂꯥꯏꯔꯦꯝ ꯆꯝꯕ ꯑꯇꯣꯟꯕ ꯅꯍꯥ ꯁꯪꯒꯥꯏ ꯄꯥꯝꯕ ꯀꯧꯏ ꯍꯥꯏꯅ ꯃꯃꯤꯡ ꯃꯊꯥ ꯇꯥꯛꯂꯕꯗ ꯃꯇꯨꯡ ꯈꯨꯃꯟ ꯅꯤꯡꯊꯧꯗꯁꯨ ꯃꯍꯥꯛꯀꯤ ꯍꯤꯒꯤ ꯃꯃꯤꯡ ꯂꯣꯏꯅꯅ ꯃꯅꯥꯏꯁꯤꯡꯒꯤ ꯃꯃꯤꯡ ꯍꯪꯈꯤ ꯃꯗꯨꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯍꯤ ꯑꯁꯤꯗꯤ ꯃꯃꯤꯡ ꯂꯩꯇꯥꯡ ꯉꯝꯕ ꯆꯦꯡꯈꯨ ꯐꯥꯕ ꯀꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗꯤ ꯊꯥꯡꯆꯤꯡꯀꯣꯛ ꯄꯆꯥ ꯉꯥꯟꯕ ꯍꯧꯔꯨꯍꯟ ꯍꯧꯔꯨꯀꯣꯏ ꯍꯧꯔꯨ ꯁꯪꯖꯥ ꯀꯧꯏ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯈꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨꯒ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯒ ꯃꯃꯤꯡ ꯍꯪꯅꯔꯝꯃꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯍꯪꯒꯨꯟ ꯍꯥꯏꯅ ꯀꯧꯈꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯦ ꯃꯩꯗꯤꯡꯉꯨ ꯅꯍꯥꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯣ ꯍꯩꯔꯦꯝ ꯈꯨꯟꯖꯥꯗ ꯂꯥꯟꯗꯥꯕ ꯊꯦꯡꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯩꯗꯤꯡꯉꯨꯅ ꯈꯨꯃꯟ ꯅꯈꯣꯏꯒꯤ ꯂꯝꯅꯤꯅ ꯅꯍꯥꯛꯅ ꯃꯥꯡ ꯊꯥꯔꯒ ꯍꯤ ꯍꯣꯜꯂꯣ ꯍꯥꯏꯈꯤ ꯃꯩꯗꯤꯡꯉꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯅ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯃꯥꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯂꯣꯅ ꯍꯥꯏꯅ ꯍꯤ ꯍꯣꯜꯂꯦꯀꯣ ꯃꯩꯗꯤꯡꯉꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯩꯗꯤꯡꯉꯨ ꯅꯍꯥꯛꯁꯨ ꯃꯥꯡꯗ ꯍꯤ ꯍꯣꯜꯂꯨꯅꯦ ꯑꯩꯁꯨ ꯍꯣꯜꯂꯔꯣꯏ ꯃꯩꯗꯤꯡꯉꯨ ꯏꯕꯥꯅꯤ ꯍꯤ ꯂꯝꯖꯦꯟ ꯇꯥꯟꯅꯁꯤ ꯍꯩꯔꯦꯝ ꯌꯧꯕ ꯍꯥꯟꯕ ꯇꯥꯟꯅꯁꯤ ꯍꯥꯏꯅ ꯁꯤꯡꯅꯈꯤ ꯍꯤ ꯂꯝꯖꯦꯟ ꯑꯣꯏꯅ ꯇꯥꯟꯅꯗꯣꯔꯦꯀꯣ ꯁꯤꯡꯅꯔꯒ ꯊꯧꯅꯗꯣꯔꯦꯀꯣ ꯃꯥꯅ ꯍꯥꯜꯂꯨ ꯅꯪꯅ ꯍꯥꯜꯂꯨ ꯍꯥꯏꯅꯕꯗꯣ ꯌꯥꯅꯗꯕꯗꯒꯤ ꯂꯝꯖꯦꯟ ꯑꯣꯏꯅ ꯇꯥꯟꯅꯗꯣꯔꯦ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯍꯤ ꯂꯝꯖꯦꯟ ꯇꯥꯟꯅꯔꯛꯂꯦ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯒ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨ ꯀꯟꯅ ꯍꯣꯟꯈ꯭ꯔꯒ ꯇꯨꯔꯦꯜꯒꯤ ꯇꯨꯊꯨꯞ ꯑꯃꯗ ꯍꯥꯟꯅ ꯌꯦꯡꯂꯛꯂꯒ ꯃꯩꯗꯤꯡꯉꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯌꯣꯡꯅꯥꯎꯅ ꯍꯤ ꯍꯣꯟꯕꯒꯨꯝ ꯃꯤ ꯍꯥꯏꯅ ꯅꯣꯛꯅꯔꯝꯃꯤꯀꯣ ꯃꯣꯏꯅ ꯅꯣꯛꯅꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯍꯤꯗꯣ ꯀꯩꯅꯣꯅ ꯈꯨꯃꯟꯒꯤ ꯍꯤꯁꯤꯅ ꯍꯦꯟꯅ ꯐꯥꯔꯁ ꯇꯥꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯃꯩꯇꯩꯒꯤ ꯅꯤꯡꯊꯧꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯌꯣꯡꯅꯥꯎꯒꯨꯝꯕꯅꯦꯅ ꯂꯛꯅꯔꯤꯅꯤꯀꯣ ꯃꯇꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯩꯗꯤꯡꯉꯨꯒꯤ ꯃꯅꯥꯏ ꯈꯨꯔꯥꯏ ꯅꯍꯥ ꯋꯥꯏꯔꯪꯕꯅ ꯁꯥꯎꯅ ꯃꯩꯗꯤꯡꯉꯨꯒꯤ ꯃꯅꯥꯏ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯔꯦ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯍꯤ ꯀꯟꯅ ꯍꯣꯜꯂꯒꯦ ꯍꯥꯏꯅ ꯍꯤ ꯑꯗꯨ ꯀꯟꯅ ꯍꯣꯜꯂꯛꯂꯦ ꯌꯥꯝꯅ ꯀꯟꯅ ꯍꯤ ꯍꯣꯜꯂꯛꯄꯅ ꯁꯦꯡꯋꯥꯏ ꯇꯨꯔꯦꯜꯒꯤ ꯇꯣꯔꯩꯗꯒꯤ ꯃꯩꯗꯤꯡꯉꯨꯒꯤ ꯍꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯡꯅ ꯍꯣꯟꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯒ ꯍꯩꯔꯦꯝ ꯈꯨꯟꯗ ꯂꯥꯟꯗꯥꯁꯤꯟꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯌꯦꯡꯉꯨꯀꯣ ꯂꯝꯖꯦꯟꯗꯤ ꯀꯅꯥꯅ ꯂꯥꯁꯇ ꯊꯣꯏꯔꯦ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯍꯤꯅ ꯊꯣꯏꯔꯦꯀꯣ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯍꯤꯅ ꯊꯣꯏꯔꯦ ꯍꯩꯔꯦꯝ ꯌꯧꯕꯁꯨ ꯃꯣꯏꯅ ꯍꯥꯜꯂꯦ ꯍꯩꯔꯦꯝꯗ ꯂꯥꯟꯗꯥꯔꯦ ꯍꯩꯔꯦꯝ ꯈꯨꯟꯖꯥꯁꯤꯡꯗ ꯍꯩꯔꯦꯝꯗ ꯂꯥꯟꯗꯥꯔꯦꯀꯣ ꯍꯩꯔꯦꯝꯒꯤ ꯈꯣꯡꯇꯦꯛ ꯆꯥꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗ ꯃꯩꯗꯤꯡꯉꯨꯅ ꯍꯩꯔꯦꯝ ꯈꯨꯟꯖꯥꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯕꯗ ꯑꯔꯣꯡ ꯇꯣꯏꯕꯤꯆꯝ ꯅꯤꯡꯉꯣꯜ ꯐꯤ ꯁꯥꯐꯝꯗ ꯐꯝꯗꯨꯅ ꯇꯣꯏꯕꯤꯆꯝ ꯅꯤꯡꯉꯣꯜ ꯑꯃ ꯑꯔꯣꯡ ꯇꯣꯏꯕꯤꯆꯝ ꯅꯤꯡꯉꯣꯜ ꯐꯤ ꯁꯥꯕ ꯑꯃꯗ ꯐꯝꯗꯨꯅ ꯃꯩꯗꯤꯡꯉꯨ ꯅꯍꯥꯛꯄꯨ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯋꯥ ꯑꯗꯨ ꯀꯥꯎꯔꯕꯅ ꯊꯥꯡꯂꯦꯟ ꯅꯍꯥꯛꯀꯤ ꯊꯥꯡꯅ ꯇꯥꯅ ꯍꯥꯠꯀꯗꯕꯗꯒꯤ ꯉꯥꯏꯕꯤꯈꯣ ꯑꯁꯨꯝ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯊꯥꯡꯂꯦꯟ ꯅꯍꯥꯛꯄꯨ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯀꯞꯈꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯦꯡꯅꯔꯕꯗ ꯃꯩꯗꯤꯡꯉꯨꯅ ꯑꯩꯍꯥꯛꯁꯨ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯕꯨ ꯀꯥꯎꯗꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤ ꯂꯣꯏꯅꯅ ꯃꯩꯗꯤꯡꯉꯨꯅ ꯅꯍꯥꯛꯀꯤ ꯂꯩꯀꯥꯏ ꯉꯝꯈꯩ ꯑꯁꯤ ꯁꯦꯝꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤꯔꯝꯈꯤ ꯁꯤꯗꯩꯁꯤꯗ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯅ ꯍꯥꯟꯅ ꯄꯤꯛꯂꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯔꯝꯕ ꯅꯨꯄꯤ ꯑꯃꯀꯣ ꯑꯔꯣꯡ ꯇꯣꯏꯕꯤꯆꯝ ꯅꯤꯡꯉꯣꯜ ꯍꯥꯏꯁꯦꯀꯣ ꯑꯔꯣꯡ ꯇꯣꯏꯕꯤꯆꯝ ꯅꯤꯡꯉꯣꯜꯁꯦ ꯊꯦꯡꯅꯔꯦ ꯑꯗꯨꯗꯩꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯥꯎꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯀꯥꯎꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒ ꯃꯥꯕꯨꯗꯤ ꯀꯟꯕꯤꯔꯝꯃꯦꯕꯀꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯂꯥꯟꯗ ꯇꯦꯛꯂꯨꯔꯕ ꯃꯥꯒꯤ ꯁꯪꯒꯣꯏ ꯀꯔꯤ ꯀꯔꯥ ꯂꯝ ꯊꯨꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯜꯂꯝꯃꯦꯕꯀꯣ
ꯑꯗꯒꯤ ꯍꯩꯔꯦꯟ ꯈꯨꯟꯖꯥꯁꯤꯡ ꯃꯗꯨꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯤꯒ ꯂꯣꯏꯅꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯨꯃꯟ ꯅꯤꯡꯊꯧꯒ ꯊꯦꯡꯅꯔꯦ ꯇꯣ ꯍꯩꯔꯦꯝꯁꯦ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯍꯜꯂꯛꯑꯦ ꯑꯗꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯦꯟꯗ ꯉꯁꯥꯏꯒꯤ ꯈꯨꯃꯟꯒꯤ ꯍꯤ ꯇꯣꯡꯉꯒ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯦꯕꯀꯣ ꯂꯝꯕꯦꯟꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ इबुबोक नंगीदमक्ता हैरेन खुजा माइथिबा पिरमलबनी हारगा हि होंदुना लाके को हैरे माइथिबा पिरमे मैदिंगुना को मैदिंगु थवान थाबना अदुदुगा खुमनगा पुलपुना अमु हनमिनरेबको ngसाइगी खुमन लमदो यौरकदोरे को सिदा लसलगे ngसिगिदि को हयें अमु कमाइना मादो खुमन लेबाकता मैतै निंथौदो कमाइना कनो तौखिबगे हाबदो अमु हयें मु मथंगी नेक्स्ट वीडियो द अमु अय अमु हायरागे को यामना सांगना तौबदो अइगोंदसु वाबको अदगी ꯑꯩꯅ ꯐꯣꯟ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯕꯗꯁꯨ ꯐꯣꯟꯗ ꯌꯥꯝ ꯁꯥꯒꯠꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣ ꯍꯦꯞ ꯑꯦ ꯒ꯭ꯔꯦꯠ ꯗꯦ